Hello guys, welcome back again. Ngasi amuk mayamga punna yingminagadoriba video sidi Pari Emom mayamna yamna khanbirakpa isai ne Pari Emom se ado Pari Emom se yengdringaida sida comment kaigumba kharaga iri aduga description da kaigumba kharaga iri sije mayamda hana pathokjarake. Words from heart lanthengnariba lanfamda thawai pamuba leita khongjang ichil inau khudingmakpu ahanbada ikai khumnaba uchari leita laira awa ana khudingmak kaukthoklam ahal oiraba palem panthau ichil inau thadoktuna akiba leita ireibak kidamak lanthengnarigai chainungda lairabagi shangaidagi tengtha nawoiriba palem panthau anina khangningna amadi tajaningna mapari mamom singbu kaujaduna kapjabagi ningamdaba mayek adubu saithariba isaini itihaski saithabduna mayek lana iduna leikraba kanglei chanura singi thauna adubusu manghalloi haibagi wasak piriba kalani nungsina tabiyu ireicha khudingmakki nakongda yohanbiyu aduga commenta muk hairamisina lairabagi sangaida lehoriba palem panthau anina lanbungda leikriba pari amadi mamom oivi anivu saithaduna thamoida tengthana oiriba karam thokagava haisu haingamda thamoida khudum suduna leihoriba makhoigi tengtha kholbu phongdokliba mayekni nungsina tabiyu ko ichili nau mayam. Let's fight for a better Manipur. Afaba ireibak amagidamak nungsiba thongni wahai amadang thambiramo ichil inau mayam na sumaina comment se thambirame akoigi isai fongbase February gi 2024 1st February dane do mayam yengase Pari Emom se aduga Pari Emom se akoigi lan siga mari lena bisai ne habjir mayam khangminare do kamain toge habdo mayam punna taminarse. Pari Emom hayum Firuk hang le kangla lan bung yei le akhang kan bi magi nilu pirang iroi le urak lo thauba nang su thawai kathok lage ai su ai gi hakcha athauba kayagi khenna shem lamba From Kadaidano, Haija from Kanadano, Changja from Kadaidano, Haija from Kanadano. Pari do wigi athauba teng tharakpa matang ne loidam kuire mabu udaba konglai ang changki balan famda jab machet na nangi na sharu tumba machet na nangi punchini ura damon khamba ai ki biba re sinnaram no yekna bad sonba nangi panthau thawai se chatmanda numit ado
khu lang u chân le tham mai kham mi mai ho re tham moi de lon khap li ma khol thok te kang le yima in tha da nang gi shan ro pu chaw from night verse sa deng le lei ngai de mam ma lei de moi gi tang ba we can look see the way gi sili no ya tari hawai au thru ba ma gi hak sang si de hang lag li kana na wei han ba no kana na thok kan ba no ai hing nung thil la ni gi lang ngai si the left to no deng ri lan khu si kana gi de mut to no oi han ba pam be na te kang lei pak se lan bung ma mang han ba pam be na te kang lei pak ka bo be li gum ma leng di ma ma oi bi pum na mak na khang se no kang lei ma gi kang lei cha gi thau na sha gi thau na sha kang lei chanura singi samlang du su khong ga lange itihas te shai tha khraba thauna du su mang haloye pum mak se ngak lingai chat khraba su thawai se chang na sarg ka duna thing na ra silai ram lenda ching kui na pangak pa asang man ta na thalwa pukning hu na fajbai gi mohu shai kang lei pa oi dri fau bai gi chadung ma tang khapiu tambiu ai gi lai di ma Chadum mom tan khakpi utam bi wa je ma'am khangbi bra akhoi gi chatna bi ama ju yawram mi habi sai me sida ke ma'am amukai yeng se amukai yeng bezidana nang hongdab jing do loi mekhat kene hai tare ado yeng minar se ado aroi bagi sida khakpi u chadum mom tang hairak paje si jemdi yamna art je sai jigi magun je khangching ching khat le na khal le do amkai yeng mina se ma'am hayum Kaubru firuk hang lag le kang la lan bung yei ruk le akhang kan bi magi nilu pirang iroi le urak lo thauba nang su thawai kathok lagi ai su ai gi hak cha athauba kayagi khenna Sini koi gi puwari semak pa matang du ne ba khoi gi mangkhra di chang je phum ka dai de no hai je phum ka na de no chang je phum ka dai de no hai je phum ka na si tung gi punsi du ne ba ulai je Pari do ai gi athauba Emom do ai gi nung sibi loi dam kui re ma bu uda ba sina apo pina sai thar ko matang ne ba teng thar ko matang jab machet na nangi na sharu tumba machet na nangi punchi ura da mon khamba ura da mon khamba ai gi ti bare sinaram nu yek na ba da fira e ma ek se ye son ba nangi pan thau ngai ri son ma nang gi pan thau hawai se chatngam da lu mi da do siwa ngam da na Pazing firan thiet padung ngai ri have ne ba pa na khu lang u chân le tham mai kham mi mai ho re tham moi de lon khap li ma khol thok te kang le yima in tha da nang gi shan ro pu chaw from night verse sa deng le lei ngai de mam ma lei de moi gi tang ba we can look see the way gi Am phase si jo
Thawai yaudraba magi hakchang sidai hanglakli Kanana waihanbano kanana thokanbano Naking nungchilani gi langai sida leptuna Tengnari lan khrusi kanagi damaktuno Oihanba pambay natte kanglay paksa lan bungma Manghanba pambay natte kanglay pakka bobeligum Maleng di mamaway bipum na magna khangsinu Kanglay magi kanglay chagi thawna shagin Sayiduna Pari oibising say thaba sijina mamom oibising say thara ko matang Right there. Hayum. Mayam punna Pari Emom yang mina kre aduga Pari Emom suggest tawbiraiba khudingmukpu thagatpa phongdokjari thamoid apino fauze tar sigum isai ma suggest tawbirakpase aduga sigi isai jigi wang da sida visual ma cham yauri siji ju yam phajaba haitar sije ekta icham chamba visual natte sida yauri jingje mafam loina makki kanglu khuding makki mateng loi hapchalam bai tare akoina singthabada sizinaba yaba mafam jing sida loi touch tawra hapchalameba aduna visual gi idea ji yam fazei na khalle aduga mayek si ju yam na fazei mayek se amta chitharam drai dare koi da ju thongna pire adagi lan chatkhiba kangbu dusu yawe lehori ba kangbu dusu yawe aduga phamnai ba jing kaidauri moi gi wakhalon yawe kari damakta lan soknari no kari gi damakta thawai thaba gi drino adugumba sirasu hayeng lairam len da punna thengnaraji sarg changna sarga gabani khallagi haiba dagi lan thengnari ngai da leigidaba thawaina pontha oigraba jingdusu sida panbada yarameba duna pulap supchallaga loinamak sumnagi atenba matamjira loinamak yawhallakpa haijiju araiba khuidi natte na khalle araiba mayekti natte na khalle aduna mayam aduga ina sida yam pianjabase akoi jati ke ka pulap ki adi chingna koina pansaba ga ko sida koi khuding mak ki loina mak yawre adagi aina sida yam pianjabase koi gi channabi da koi gi imungi mi chathokiba adagi koi gi channabi ama oina koi gi imung da chadum mamam thambase sije yam chatnaiba sije sigi art ra chu mayam loina mak khangamane haitare duna chadum thambagi channabi sida pusal ambaje adi ai atopa isai da sigi chadum thambagi idea je sigi isai jam ta tadriba isai atopa jingida duna sida hapchal lambaje aina Elvis ki isai jingida mayam dagi distinct oiba ama mani ni di adum thengna jabai tare duna ai yoina Elvis ki magi style je am pamjai hai tare do mayam su kamai toge habdo habiramo isai ji di yam phajare mayek se yam phajare do mayam gi su kamai toge habdo thambiramo ngasi gi oina di video se matang swa lo sinjare aduga mayam na khanbirak pa khuding ai sungsoi soidana tawna bo hana jage mayam kitang ngai biyo habse thamjaraga ngasi gi oina di video se matang swa lo sinjari mathangi video dong mayam punna thengnar se pungam ku panthoi bana khoromjare bye guys.